ngasi thokhre toan toan ma thodo wathog ama sum phong khiba sifong sing digi maru oibe I pausing khonga charaga Manipur top channel gi maike digi myam na thamjagi ahan bada si COVID-19 update myam na thamjagi ngasi gi lebak si goiba COVID-19 update ta ngasi hokhiba pung kun ga mari asida lebak asida miyoi lising kun traga mangaga chamaga humdraga nipan nauna COVID-19 positive oiba thengnarakre adugo hairiba pungpham masimakta da miyoi samriga nefuna COVID-19 positive oiba laikhidre haina ngasi ayuki pung nipan fung thadorakpa health ministry gi report amana pali aduga hauji lebak sigoiba apunba COVID-19 gi update airagadi apun moine lebak sida hauji phawbra COVID-19 positive oikraba masing si crore ahum ga lakh kun gani thoiga lising marf manga ga sani pan ga yang khai ga tarini aduga hauji na aduna leidibe active case masing sina lakh ahum ga lising humfu taret ka samri ga tara ga mangani aduga apun ma COVID-19 gi na phakraba recover tawkraba miyoi masingna crore ahum ga lakh tara ga mari ga lising marfu manga ga samapan ga kungom doini aduga apun ma COVID-19 laikhidraba laiba asida miyoi masing sina report sigi matung ina hauji phawbada miyoi lakh mari ga lising kunthra ga nithoi ga sangwa ga tara ga mapan sukre haina su phongdorakli makha tharakpoina topa pau khra na mayai lambi college boycott tawragani ngasi mayai lambi college ta pangthokhiba mairoi singgi apun ma mifam amana college asigi principal in charge Dr. Y Bihari asi matik sadaba amadi RR sudabana maram oiraga college asigi sakhot thaurang kaya nomugi maning halakle maram aduna mamang thaktagi kayarak hana mari leinabasingda aiba sirol pisinduna matik sadaba principal asi laukthokpina ba wakathiba laikre matamaduda authority singna mahairoi singna thajaba pirakhibadegi tuminna lairakpani adubo yanakiba wafam thabakta onthoraktabana college asigi matik saba RR suba principal ama tharaktriba phawba ngasidagi hauna mayai lambi college student union na college asi boycott tawragani union ga yana ba ama puraktriba phawba college asi thingzilagani haina college asigi student union gi maikedi phungdorakli loinana college asigi history department gi oza ama manung matam sadana laikhidabadagi department asi oza ama phawba laitaba department ama oire maramaduna waliba oza asisu athubada thabiraknaba khangalakli hainasu pausna phungdorakli atopa pawamana Jiribam district ta Japanese encephalitis ki anaba thingnare Jiribam gi district surveillance officer Dr. L Nonikana thadorakpa sirol amada district asigi ward number da Lakhimpur da nupi ama Japanese encephalitis na naba thingnare haina khangalakli naraba nupi adudi TH Bimola sai nifuga manga mapuroiba Harichandra kawe hari ma Jiribam hospital layeng satraba matungda Guwahati da satuna diagnose tawbada Japanese encephalitis na nabani haiba chapsana khanglakhibani hari maramasina miyamna laina asidagi section na laibinaba magna makhatana su phongdorakli marakthani state si wangmra thokpa paw khara myamda hapsage Dubai da China gi aronba jail lairi minority Uyghur Kanglup Singh phajinduna thamli hari Dubai da China na salaiba aronba detention facility jail ama salai di haina naha oiriba Chinese nupi ama na phongdorakre aronba jail aduda mahakpusu Uyghur community gi miyoi aniga loinana phajinduna numit nipani supna thamjin khi haina naha oiribi aduna phongdokhi black site haina khangnaba detention facility adu China gi ngamkhai wangmada China government run tawba ahanba facility oigani haina sumahakna singnaba phongdokhi masagi sei kunga taruk rom surabi wu huwan kawi asina makata na phongdorakibigi matungina mapu China da amuk hanna thajin bidana ba hauzik Dubai area da mahak mirot oina lairibani ma ka luhongadoriba bor adusu China dagi tanthokhiba misakni masina maram oiraga makhoibu China da phajin khiba yai haina huwana phongdorakhi Chinese officials singna mahakpu Dubai da leiba hotel amadagi faraba matungda China government na salaibani hairiba jail aduda namsinkhi magna mafam aduda leiringaida Uyghur Muslim community gi bandi anisu wari sanaduna lehobu urakhi haidi amasum maku mafam aduda matam khara thamlaba matungda sahiye sigi jun nipana thadorakhibani hairaduna haujimaki oinadi mahak Netherlands sangjafam launaba hotnari so haikhi atopa pawamana Russia gi military transport aircraft kaibada ahum siramlagani mi painari Russia gi prototype military
transport aircraft ama Moscow dagi test flight oina pilot ani amadi flight engineer ama tongduna paidingai da khanghauduna kaikhre aircraft aduda tonghiba crew member ohuma siram lagini haina mi painari kaikhraba aircraft adu fangnaba rescue operation chathari so haidi plane adugi masa ama mai changlakhibaga loinana anemba atiyadagi leimai tamna yamna nemna paitharakhibagi saktam video footage sing uba phangnakhi Moscow gi nungchup thangwa maikaida kilometer nifuga mangarom satlaga leiba Govinkar airfield da tanabagi damak paitharakiba anauba flight military transport plane adu leimaida tagadabagi nemthaba horakpa matamda umang oina tawba singi mafam amada kaikhibani haina Russia gi United Aircraft Corporation gi wangang loya manusi agency da phongdorakhi amasum plane adu mamang sayul Moscow lamdamda mai pakna test flight chatakibani madugi tungda satliba August ki aroiba sarukta army english ngani kungi mathoi forum da maikhum hangdoktuna khusinana ba thorang tawduna lairibani so haidi Soviet Union kaikhraba matungda Russia gi mallaba plane amadigi develop tawduna military transport plane oina semgatpa khwaidigi ahanba plane amani plane makhal asigi ahanba flight adu kumja english ngani ga taraga mapan gi Mars da mai pakna pangthokhi adubu plane makhal asi yamna lumba amadi phibam phagat hanba mathau tai haina experts na phongdokhi plane asina cargo tan manga fawba amukta da puduna satpa ngammi haidi hana su source asina makhata na sa phongdorakli zum loisilakpo ina tentak na topa maruiba paw kharaga myamna pijage Assam gi hailakani district ki mafam kaya da community ani gi irang kaya tholakpadagi district asida ngarang dagi hauna matam kaktana curfew thamkhre irang aduda police ani yauna Miyoi kya asu open nangki haidi su source asina falle du ngasi phone gi maru oiba headlines khara myamna thamjage general election mamangna council gi mikhal pangthokadabani lakadoriba Manipur Vidhan Sabha mikhal gi mamangna council gi local body election pangthok pidraba misa miyam khusamnaduna makhal makha kya gi democratic oiba khongjang sangsilagani aina Lilong Imphal West Municipal Council ki Ward number 5 ki Councillor Arambam Urmila Devi na phongdokhre haidi amaromdana WY tablet 28.7 lupa crore mangaronggi amphetamine tablet fare haina su ngasi phong singna maruiba pawa moina phonakhi amaromdana STDCM gi khongjang da World Mitai Convention na sagatkhre Mitai bu schedule trap list salhandana ba schedule trap demand committee Manipur STDCM na Manipur lengakta recommendation thanana ba demand tawriba sida World Mitai Convention su sagotlagani haina phongdokhre haina spaw man makhatari state sigi wangbugi maruiba headlines khara just state attack sathaba thingnaba ground level da tangai fadana thabak paikhatpa darkar lai AC international community na khutsamnaduna Afghanistan mu terrorist singi yaifaraba platform ama oihalloidabani Afghan sing maraibakta maromdom thadokhiroi UN chief amaromdana Uttarakhand assembly mikhalda Ajay Kathialna AAP gi CM mirep oiragani hainasu phongdokhre amaromdana government national security compromise tawgadabu wafam amata phongdokpa mathau tade AC government leba asigi national security da compromise tawgadabu karigumba aronba wafam amata phongdokpa mathau tade Supreme Court nasu asigumba national security da sokadabu wafam sing government phongdorakpa pamde haina leba asigi khwaidigi wangba wayel loisang asigi Chief Justice NB Ramanna lusingba apex court asigi bench amana phongdokhre haina paw manus makhatana phongdorakli dugme hojkoina di paw suma tanga se lusinjarage masum pathokjagi bra soki balan ke biars myam na pigani masum matam maru e paw sing myam na share tawjarake myam ngai mina si haina su channel sigi mekedi myam na thamjari and thank you